ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯕꯥꯃꯣꯟ ꯑꯃꯒꯤ ꯅꯨꯄꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯇꯟꯕ ꯄ꯭ꯔꯃꯦꯁꯣꯔ ꯀꯧꯕ ꯕꯥꯃꯣꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯑꯌꯨꯛ ꯍꯧꯒꯠꯄ, ꯄꯨꯖꯥ ꯇꯧꯕ, ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯇꯨꯝꯕ, ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛ ꯑꯇꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯔꯝꯅ ꯕꯥꯃꯣꯟ ꯑꯗꯨꯒꯤ ꯅꯨꯄꯤ ꯇꯦꯛꯄꯤꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯔꯃꯦꯁꯣꯔ ꯑꯗꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯈꯣ ꯈꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯦꯛꯄꯤꯅ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯌꯨꯛ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯐꯥꯎ ꯇꯨꯝꯃꯤꯁꯤꯕꯣ? ꯀꯃꯥꯏꯅ ꯏꯃꯨꯡ ꯄꯥꯟꯗꯣꯔꯤꯒꯦ ꯑꯁꯨꯝꯅ ꯇꯧꯔꯒ? ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯂꯧ ꯅꯨꯡꯒ ꯈꯔꯁꯨ ꯌꯦꯡꯕꯤꯔꯨꯆꯨꯑꯣ꯫ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯣ ꯀꯌꯥ ꯐꯠꯇꯦ ꯍꯥꯏ꯫ ꯑꯝꯇꯗꯤ ꯍꯧꯒꯠꯄꯤꯔꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ?" ꯄꯔꯃꯦꯁꯣꯔꯅ ꯍꯥꯏꯔꯛꯏ: "ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕ? ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯇꯨꯝꯕ ꯃꯇꯝꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ, ꯐꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯇꯧꯍꯩꯗꯦ꯫ ꯑꯗꯣ ꯅꯪ ꯆꯠꯂꯣ, ꯑꯩꯒꯤ ꯆꯥꯛ ꯑꯃꯨꯛꯇ ꯄꯣꯔꯛꯎ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯑꯃꯨꯛꯀ ꯆꯥꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯔꯃꯦꯁꯣꯔ ꯑꯗꯨ ꯑꯃꯨꯛ ꯐꯃꯨꯡꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯄꯤꯅ ꯏꯁꯣꯔꯕꯨ ꯄꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ: "ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯀꯝꯗꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯈꯤꯕꯗꯁꯨ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯊꯕꯛꯅ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯑꯩ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯅꯣ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ!" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯔꯃꯦꯁꯣꯔꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄꯗꯨꯗ ꯍꯦꯟꯖꯥꯡ ꯃꯅꯝ ꯐꯥꯎꯕꯗꯨꯗ ꯄꯔꯃꯦꯁꯣꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯑꯣꯟꯊꯣꯛꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯗ ꯍꯦꯟꯖꯥꯡꯒꯤ ꯃꯅꯝ ꯑꯁꯤꯗꯤ꯫ ꯍꯩꯁ, ꯀꯗꯥꯏꯗꯒꯤ ꯉꯥꯛꯆꯧ ꯁꯣꯛꯅꯣꯅꯦ ꯑꯁꯤꯗꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯃꯦꯁꯣꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯌꯥꯝꯈ꯭ꯔꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ: "ꯑꯁ, ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯈ꯭ꯔꯦꯗ! ꯑꯩꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯍꯥꯎꯔꯦꯕꯣ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ!" ꯇꯦꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯑꯗꯣ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯆꯦꯡ ꯆꯥꯛ ꯂꯩꯔꯨꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯆꯦꯡ ꯆꯥꯛ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯤꯗꯒꯤꯗꯤ ꯆꯥꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯣꯔꯦꯟꯒꯤꯁꯨ ꯆꯦꯡ ꯆꯔꯥ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯕꯖꯥꯔꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯆꯨꯑꯣ." ꯄꯔꯃꯦꯁꯣꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯀꯔꯤ ꯍꯥꯏꯕ? ꯆꯦꯡ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯐꯔꯦ, ꯑꯩ ꯕꯖꯥꯔꯗ ꯆꯠꯂꯒ ꯑꯩ ꯁꯣꯏꯗꯅ ꯆꯦꯡ ꯆꯥꯛ ꯂꯩꯔꯨꯒꯅꯤ꯫ ꯑꯗꯣ ꯉꯁꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯑꯩ ꯍꯌꯦꯡ ꯆꯠꯂꯒꯦꯀꯣ꯫ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯑꯩ ꯇꯨꯝꯕ ꯊꯨꯒꯥꯏꯔꯛꯀꯅꯨꯀꯣ ꯅꯪ." ꯇꯦꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯄꯦꯜꯂꯦ, ꯑꯩ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ꯫ ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯤꯕꯨ ꯑꯩꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯕꯅꯣ? ꯑꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯧꯔꯕꯗꯤꯀꯣ ꯑꯩ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯑꯩ ꯏꯄꯥꯝ ꯆꯠꯆꯈꯤꯖꯅꯤꯀꯣ, ꯑꯩ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ." ꯄꯔꯃꯦꯁꯣꯔꯅ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦꯕ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯔꯃꯦꯁꯣꯔ ꯑꯗꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯔꯃꯦꯁꯣꯔꯒꯤ ꯃꯌꯨꯝꯗ ꯁꯥꯗꯨ ꯃꯨꯅꯤ ꯑꯃ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯄꯔꯃꯦꯁꯣꯔꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯚꯤꯈ꯭ꯌꯥ ꯂꯥꯛꯆꯔꯤꯌꯦ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯚꯤꯈ꯭ꯌꯥ ꯂꯥꯛꯆꯔꯤꯌꯦ! ꯚꯤꯈ꯭ꯌꯥ ꯈꯤꯇ ꯍꯥꯞꯄꯤꯌꯣ!" ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯄꯤꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯀꯩ ꯍꯥꯞꯄꯣ ꯍꯥꯏꯕꯒꯦ? ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯣ ꯁꯥꯗꯨ ꯃꯨꯅꯤ꯫ ꯃꯨꯅꯤꯅ ꯄꯥꯝꯕ ꯑꯩ ꯍꯥꯞꯆꯒꯦ, ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯣ." ꯃꯨꯅꯤ ꯑꯗꯨꯅ: "ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯙ꯭ꯌꯥꯟ ꯇꯧꯔꯨꯕꯗꯒꯤ ꯂꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯑꯗꯨꯅ ꯆꯥꯛ ꯆꯈꯣꯝ ꯑꯃꯠꯇ ꯆꯥꯖꯒꯦ." ꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯏ: "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯆꯥꯛ ꯑꯗꯨ ꯄꯤꯖꯒꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ,
nachana sem sajarukhige. Sadhu muni bu asomda amta phambiramo. Asumna tekpina sadhu muni adubu imung aduda fida tharaga phamalami. Makhoi anina wari sanaba aduda Parameswar adu mahak tumba kairami. Adudagi Parameswarna phamungda hipna tekpida asumna laurai. Karino nupi koi launari dubo ai tumba se nang hek thugaida. Asumaina Parameswarna laurami. Aduga Parameswar adu phamungdagi hawgalaga mapanda thoklaklami. Parameswar aduna hairei kanagabu wari sanaribano khangdene asigi nupi ase. Matam aduda Parameswarna mahaki kadagi thoklaklaga yenglubadadi mahaki nupiga sadhu muniga wari sanarami. Tekpina hairei moi aigadi hawgalakledana amukta yengbiyo sadhu muni laklise dhyan matam kuina taururaga laklibani. Matam aduda Parameswar adu sadhu muni ubada yamna haraurami. Parameswarna hairei Sadhu muni aibu amukta ngakpiyo. Sadhu muni lae haibase ai khangjahodre aibu amukta ngakpiyo. As ayuk nganta asida sadhu muni asi ujabasidi ai yamna haraujai ai pele ai ningthungni. Asi hairaga Parameswarna sadhu muni adugi damakta chana thaknaba mahaki nupida hairami. He nupi taribra amukta chalo chana thaknaba amukta semlucho aduga sadhu muni asida amukta piyo. Tekpina hoi ai amukta loisalukhige aduga puthokcharaklage kuiroida mikupta loini. Asi hairaga ngaihaki matungda tekpina chak henjang makhal suna yauraba pukham ama sadhu muni aduda pirammi. Tekpina hairei asida leijare sadhu muni puk thanna chabiyuko oktri phawwa nachana hapcharakke kamaina tauge chak henjang do amukta di yengbiyo. Sadhu muni aduna tekpina thongba thakpa chak henjang adubu puthorakleba pukham aduda yauriba adu loinamak charami. Aduga asumna hairei wah onthokna hawkreda asuk hawbase amukta phok charaktri. Hey tabra Parameswar nangi nupi ase chak henjang thongba yamna hai maha ase lairenbi gumbani. Ibema aibu nangna chak pijaduna seba tawduna aibu penhanbagi nang aingonda nangi apamba amadi hayu. Matam aduda Parameswar adu sadhu aduna adumaina hairakpa aduda haraubana mahak laifam khanglamde. Aduga tekpina apamba haigadabagi mahutta Parameswarna oina sadhu aduda hairai. Sadhu baba nang asengba aigi apamba se pini haiduna amuktadi wasakpiyu. Aigi punsi ase thabak suksu sudana punsi chuppa pothaduna ta leiningi. Aduna ai thabak sudabida pothaduna adum leihanbiyu. Aduga wata padabasu oihanbiyu. Sadhu baba aduna Parameswargi wa adu tabada ngaklami. Aduga asumna hairi. Karino nangna hairi dubu miyoibagi punsi haibasidi suba nomba kangadabani. Thabak sunabagi damakta aikoi ase isorna semlaklibani. Aduga karigino nangna asumaina hairiba. Aduga nangna hairiba ado miyoibagi punsigi wangmadani. Karino nangna hairi dubu miyoibagi punsi haibasidi suba nomba kangadabani. Thabak sunabagi damakta isorna akhoise tharaklibani. Aduga karigino nangna asumaina hairiba. Nangna khallibado miyoibagi punsigi wangmadani. Parameswarna saurap tawraga wa marak thatlaga hairi. Sadhu babana haujikta haikibadaine. Nangna apamba ama hayu ai soidana pigani haiduna. Aduga sadhu babana karigumba pidrabadi aigi pap khudimak sadhu babana pugadabani. Parameswar adugi wa adu tabada sadhu baba adu wakhal ngaya khalami. Aduga asumna hairi. Farene adu oirabadi nangna haiba adu aina loinamak thungalage. Hoi aina ngangthokiba wa adu ai amuk hanna hangatlaga semdokpadi ngamlaroidabanina ai nangi apamba adu pirage. Asi hairaga sadhu baba aduna Parameswarna hek pamjaba adubu
ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯁꯥꯙꯨ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯄꯨꯊꯣꯛꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯤꯒꯅꯨ, ꯑꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯦ ꯑꯩꯅ ꯐꯥꯔꯒ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯊꯝꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯝꯖꯕ, ꯅꯪꯅ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ, ꯑꯗꯨꯒ ꯋꯥꯠꯇ ꯄꯥꯗꯕꯁꯨ ꯄꯥꯝꯕ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯦ ꯄꯤꯔꯕꯅꯤ꯫ ꯇꯧꯒꯗꯕꯕꯨ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ, ꯑꯗꯨꯒ ꯂꯣꯏꯅꯃꯛꯁꯨ ꯇꯧꯍꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯤꯗ꯭ꯔꯕ, ꯑꯗꯨꯒ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ, ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯅ ꯆꯥꯈꯤꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯙꯨ ꯃꯨꯅꯤ ꯑꯗꯨ ꯄ꯭ꯔꯃꯦꯁꯣꯔꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯦꯛꯄꯤ ꯑꯗꯨ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯟꯕꯒꯤꯗꯃꯛꯇ ꯁꯥꯙꯨ ꯕꯥꯕꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯕꯣꯔ ꯑꯣꯏꯅ ꯅꯤꯍꯧꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯄꯤꯅꯤꯡꯉꯥই ꯁꯨꯍꯟꯅꯤꯡꯉꯥই ꯂꯩꯔꯛꯇꯗꯅ ꯇꯧꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯍꯧ ꯍꯥꯏꯕꯅꯣ?" ꯄ꯭ꯔꯃꯦꯁꯣꯔꯅ, "ꯑꯁ, ꯅꯪꯅ ꯌꯥꯝꯅ ꯈꯟꯖꯜꯂꯦ꯫ ꯀꯔꯤꯝꯇ ꯈꯟꯒꯅꯨ꯫ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯃꯠꯇ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯊꯕꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ꯫ ꯑꯩꯈꯣꯏꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ꯫ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯈꯟꯅꯔꯔꯣꯏꯗꯅ." ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯤꯑꯣꯏꯕ, ꯍꯥꯏꯌꯨ, ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯊꯕꯛ ꯄꯤꯌꯨ, ꯁꯠ ꯁꯠ ꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯕꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯆꯥꯒꯅꯤ." ꯑꯁꯨꯝꯅ ꯄ꯭ꯔꯃꯦꯁꯣꯔꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯄ꯭ꯔꯃꯦꯁꯣꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯣꯛꯂꯒ ꯄꯩꯁꯥ ꯄꯤꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯆꯠꯂꯣ, ꯄꯩꯁꯥꯁꯤ ꯄꯥꯏꯔꯒ ꯕꯖꯥꯔꯗ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯧꯖꯤꯛ ꯆꯦꯡ ꯆꯥꯛ ꯆꯥꯅꯕ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯪ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯄꯨꯔꯛꯎ, ꯆꯠꯂꯣ." ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯐꯔꯦ, ꯑꯩ ꯂꯩꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯄꯣꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯡ ꯕꯦꯒ ꯈꯔ ꯄꯥꯏꯔꯒ, ꯆꯥꯅ ꯊꯛꯅꯕ ꯍꯦꯟꯖꯥꯡ ꯈꯔ ꯄꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯑꯁꯤꯗ ꯂꯩꯔꯦ, ꯕꯦꯒ ꯆꯥꯅꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯂꯣꯏꯅꯃꯛ ꯁꯨꯔꯕꯅꯤ." ꯌꯥꯝꯅ ꯊꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯔꯛꯄꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯨ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯅ ಚಾನ ಥಕ್ನಬ ಪೋರಕ್ಲಗ ಲಾಯಿಸಿಬು ಐ ಥಾಜದೆ ಐ ಥಾಜಬ ngамದೆದ ಹಿಂಚಾಬ ಅದುನ ಹೈರೈ ಐಸೆ ಇಚಮ್ ಚಂಬ ಹಿಂಚಾಬ ನತೆ ಐಸೆ ಮಹೈ ಯಾಮ್ನ ಹೈಬ ಹಿಂಚಾಬ ಅಮನಿ ಅದುನ ನಖೋಯ್ನ ಪೀಬ ಥಬಕ್ ಖುದಿಮಕ್ ಐನ ಮಿಕುಪ್ ಅಮದ ಲೋಯ್ಗನಿ ಅಸಿ ಹಾಯ್ರಗ ಹಿಂಚಾಬ ಅದು ಯಾಮ್ನ ಖಾಕ್ನ ನೋಕ್ಲಮ್ಮಿ ಅದುಗ ಅಮುಕ್ ಹೈರೈ ಐಗಿ ಥಬಕ್ ಪೀರೋ ಕರಿಗುಂಬ ಐಗಿ ಥಬಕ್ ಪೀದ್ರಬದಿ ನಂಗ್ ಸೋಯ್ದನ ಚಾಥೋಕನಿ ꯄ꯭ꯔꯃꯦꯁꯣꯔ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪ ꯍꯧꯖꯤꯛ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯧꯐꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯨꯔꯣ." ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯂꯧꯐꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯕꯤꯗ ꯇꯧꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯦꯛꯄꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁ ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤꯗꯤ ꯑꯔꯥꯏꯕ ꯍꯤꯡꯆꯥꯕ ꯅꯠꯇꯤꯌꯦ. ꯑꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" ꯄ꯭ꯔꯃꯦꯁꯣꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯔꯤꯝꯇ ꯈꯟꯒꯅꯨꯅꯦ ꯅꯪ. ꯑꯩꯈꯣꯏꯗ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯑꯩꯅ ꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯅꯪ ꯀꯔꯤꯝꯇ ꯀꯤꯒꯅꯨꯀꯣ. ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ." ꯃꯇꯩ ꯃꯅꯥꯎꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯕꯅꯤ.
ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯨꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯋꯥꯕꯗꯒꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ꯫ ꯑꯩꯒꯤ ꯆꯥꯛ ꯄꯤꯔꯣ꯫ ꯑꯩꯒꯤ ꯆꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯒꯅꯤ꯫ ꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯕꯨ ꯆꯥꯕꯤꯒꯅꯣ, ꯑꯩ ꯄꯨꯖꯔꯛꯂꯒꯦ ꯅꯪꯒꯤ ꯄꯨꯛ ꯊꯟꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯛꯄꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯆꯥꯛ ꯄꯨꯈꯝ ꯄꯤꯛ ꯊꯟꯕ ꯑꯃꯒ ꯆꯥꯛ ꯆꯐꯨ ꯄꯤꯛ ꯊꯟꯕ ꯍꯦꯟꯖꯥꯡ ꯃꯈꯜ ꯁꯨꯅ ꯌꯥꯎꯔꯕ ꯑꯗꯨꯒ ꯄꯨꯊꯣꯛꯂꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯦꯛꯄꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯌꯥꯝꯈ꯭ꯔꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯤꯑꯣꯏꯕ, ꯑꯩ ꯄꯦꯟꯗ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯥꯝꯃꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯦꯟꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ꯫ ꯍꯦ ꯃꯤꯑꯣꯏꯕ, ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯆꯥꯔꯤꯕꯁꯦ ꯄꯨꯛ ꯊꯟꯗ꯭ꯔꯤ, ꯑꯩꯕꯨ ꯄꯨꯛ ꯊꯟꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯪꯉꯦꯗꯅ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯁꯨ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯧꯒꯗꯕꯕꯨ ꯄ꯭ꯔꯃꯦꯁꯣꯔꯅ ꯑꯃꯨꯛ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯆꯥꯛ ꯍꯦꯟꯖꯥꯡ ꯂꯩꯖꯔꯤꯕ ꯈꯔꯗꯨ ꯃꯥꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯣꯏꯔꯥꯡꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯣꯛꯍꯟꯒꯅꯤ ꯅꯨꯄꯤ? ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯄꯤꯅ ꯁꯨꯃꯥꯡꯗꯒꯤ ꯇꯨꯜꯁꯤ ꯃꯅꯥ ꯈꯔ ꯍꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯪꯒꯣꯝꯒꯤ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯂꯒ ꯇꯨꯜꯁꯤ ꯃꯅꯥ ꯍꯥꯞꯂꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯒ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯍꯤꯡꯆꯥꯕ, ꯑꯁꯤ ꯑꯃꯨꯛꯇ ꯊꯛꯄꯤꯌꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯥꯝ ꯈꯣꯏꯔꯥꯡꯂꯤꯕ ꯑꯗꯣ ꯀꯣꯛꯄ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯦꯛꯄꯤꯅ ꯄꯤꯔꯛꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯄꯦꯜꯂꯦꯍꯦ, ꯄꯨꯛꯁꯦ ꯄꯤꯛ ꯍꯦꯛ ꯊꯜꯂꯤꯗ꯫ ꯑꯗꯣ ꯐꯔꯦ ꯃꯤꯑꯣꯏꯕ, ꯅꯈꯣꯏ ꯑꯩꯒꯤ ꯊꯕꯛ ꯑꯃꯨꯛ ꯄꯤꯔꯣ, ꯑꯩ ꯊꯕꯛ ꯇꯧꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯒꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯕꯥꯃꯣꯟ ꯄ꯭ꯔꯃꯦꯁꯣꯔ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯊꯕꯛ ꯁꯤꯖꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯨꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯅꯣꯡꯃ ꯄ꯭ꯔꯃꯦꯁꯣꯔ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯖꯟꯅꯔꯛꯄꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯨꯝ ꯍꯥꯟꯖꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯕꯥꯃꯣꯟ ꯄ꯭ꯔꯃꯦꯁꯣꯔ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯤꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯔꯤꯕꯣ ꯅꯪꯕꯨ? ꯑꯩꯅ ꯀꯔꯤꯅꯨꯡꯒꯤ ꯑꯩꯅ ꯁꯥꯗꯨ ꯕꯕꯥ ꯑꯗꯨꯗ ꯑꯁꯤꯒꯤ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯅꯤꯔꯨꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ, ꯑꯩ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯈ꯭ꯔꯒꯅꯤ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯇꯦꯛꯄꯤꯅ, ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ, ꯐꯠꯇꯤꯌꯦ ꯃꯣꯏ ꯃꯄꯥ, ꯑꯩꯅꯁꯨ ꯍꯥꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯣ ꯃꯣꯏꯕꯥ, ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯣ, ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯍꯜꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯪ ꯑꯃꯨꯛꯇ ꯋꯥꯁꯛꯎ, ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯁꯦ ꯏꯁꯥꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯋꯥꯁꯛꯎ꯫ ꯄ꯭ꯔꯃꯦꯁꯣꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩ ꯌꯥꯔꯒꯦ, ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯧꯖꯒꯅꯤ, ꯑꯩ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩ ꯑꯃꯨꯛꯇ ꯀꯜꯂꯨ ꯅꯨꯄꯤ꯫ ꯇꯦꯛꯄꯤꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯈꯪꯒꯅꯤꯗꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯦ, ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯔꯃꯦꯁꯣꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯔꯃꯦꯁꯣꯔꯗ, ꯍꯦ ꯃꯤꯑꯣꯏꯕ, ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯩ ꯊꯕꯛ ꯃꯈꯥ ꯄꯤꯔꯛꯈꯣ, ꯑꯩ ꯊꯕꯛ ꯂꯣꯏꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ, ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯉꯤꯗꯅ, ꯀꯥꯎꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯕꯛ ꯄꯤꯅꯤꯡꯉꯥꯏ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯍꯤꯡꯆꯥꯕ, ꯅꯪ ꯍꯧꯖꯤꯛ ꯆꯠꯂꯨ, ꯑꯩꯈꯣই ꯃꯅꯤꯡꯒꯤ ꯂꯩꯔꯛꯇ ꯅꯣꯏꯅꯣꯏ ꯀꯧꯕ ꯍꯨꯏ ꯑꯃ ꯂꯩꯕꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯣ ꯅꯪ ꯑꯃꯨꯛꯇ ꯆꯨꯝꯊꯣꯛꯂꯨꯆꯣ, ꯅꯪꯅ ꯃꯃꯩ ꯑꯗꯣ
ꯆꯨꯝꯍꯜꯂꯀꯥꯟꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯛꯄꯤꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯊꯕꯛ ꯊꯥꯔꯝꯃꯤ꯫ ꯄ꯭ꯔꯥꯃꯦꯁꯣꯔꯅ, ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯗꯤ ꯃꯤꯀꯨꯞꯇ ꯂꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯕꯛ ꯄꯤꯗ꯭ꯔꯕꯗꯤ꯫ ꯇꯦꯛꯄꯤꯅ ꯅꯣꯛꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯃꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯍꯨꯏꯒꯤ ꯃꯃꯩꯕꯨ ꯀꯅꯥꯅ ꯆꯨꯝꯕ ꯉꯝꯗꯣꯏꯅꯣ? ꯍꯨꯏꯒꯤ ꯃꯃꯩꯗꯤ ꯄꯨꯟꯁꯤꯗꯁꯨ ꯀꯅꯥꯅꯁꯨ ꯆꯨꯝꯕ ꯉꯝꯂꯣꯏ꯫ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤꯁꯨ ꯑꯁꯨꯝꯅ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯃꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯨꯝꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯃꯃꯩꯗꯣ ꯆꯨꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯈꯪꯗꯕ ꯃꯈꯩ ꯄ꯭ꯔꯥꯃꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯄꯤꯌꯨ, ꯑꯩꯒꯤ ꯊꯕꯛ ꯄꯤꯌꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯍꯜꯂꯛꯈꯤꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯄ꯭ꯔꯥꯃꯦꯁꯣꯔ ꯑꯗꯨ ꯃꯁꯥꯒꯤ ꯊꯕꯛ ꯃꯁꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯦꯛꯄꯤꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯃꯩ ꯑꯗꯨ ꯆꯨꯝꯅꯕ ꯍꯣꯠꯅꯕꯗ ꯍꯨꯏꯒꯤ ꯃꯃꯩ ꯑꯗꯨ ꯆꯨꯝꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯆꯍꯤ ꯀꯌꯥ ꯍꯨꯏꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯂꯝꯗꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤꯗꯤ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯇꯧꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯉꯩꯗ ꯅꯨꯡꯉꯥꯏꯕ ꯉꯝꯒꯟꯗꯦ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯃꯊꯪ ꯑꯃꯨꯛ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫